ngasi numida wairam phongkhiba tungan manipuri siphongsing amasum thokhiba thawdo wathoksingdagi maruoibi i pausing myamna thamjagi hanbada India lengana Kuki Militant sing seasonaduna proxy war ama lamdam asida sathari haibasi mayek senglabu wapam oirakli kokomi student wing India ki national security da asoba threat pi riba Kuki Militant singi leader singi manungda Haojik Manipur lenga ki minister pai ribi ama ki mapu roibasu yauribani Hawkhiba October tang amada Sanakya Defense Dialogue 2024 da wangang bari Indian Army ki Chief General Upendra Dawibebina Manipur drone bombing ki thawdok thokiba leiti haina phongdokiba wafam adu kokom student front na condemn tawi mark statement asi yamna bias oiba amadi Kuki Militant sing bu support tawi statement amani haina lawi loinna India lengana Kuki Militant sing sisinaduna proxy war ama lamdam asida sathari haibase mek singlabu wapam ama oirakli haina kokomi student wing na lawi haina ngasi kokomi student front ki media coordinator ki thopuriwa sukham bidyana na press thokpa sirol man haidi sola sina hai Manipur ki security advisor amadi DGP oiriba anina Manipur da drone bombing thokbegi thawdok adugi matangda media statement Thamkhiba leibata natana national media sinma thungna sabak phakraba thawdok adubu kupsilaga tayonaba maung amada India ki army sipna Manipur drone bombing ki thawdok thokhiba leiti haibasi miyamna angak phawi loinana mark statement asi miyamna samamna phawi security agency singa DGP amadi irang siga mari lainana unified command pahen ki security advisor ki marakta manada statement thulakpa amadi ngha ki oiba mawon statement thulakpa sina Manipur ki miyambu apangba siba mari kari su oidana khanbagi mamiyama yamna saunatari masigi atopu khudam haibabu Manipur Myanmar ki sin Kuki Militant sama panchangslakre haina security advisor na miyam mamangda phongdokrabasu numit khrani leraga aduguma wafam leiti haina marai ani longduna nganglaktuna miyambu samam nankiba mari apangba sibagi thawdok miyamna thengnakhre hairi Cheolasina hai asigumba miyambu samam nahan statement ngehak leitana thulakpa sina sathariba lana si India gi oina sarau lang tawduna sathaba proxy war amani masigi damak miyambu samam naba phawna na bhona bigi khujin thawrang ni habisi hena mek singali karigumba war si India na sinba proxy war natti hairawadi sin Kuki narco terrorist na missile rocket attack na singma satharaktuna national security thugairaba phawda makhoi gi mathakta karigi damakta ngasi phawba action amata lakhatribano hiramasigi matang amuk missile rocket attack satakhiba leiti haina amuk wafam thamlakadoribra haina halakli nakalamoromda amuk mamang sahi English nganiga kungo humdegi me ahumdegi scarlet tawrakhiba irang sigi mastermind tawrakhiba Kuki Militant sing maru oina KNA amadi ZRA amadi leader sing adu matamadugi yelhomi nati mapan gi miyoi ni haina official oiba source phanglabasu India lengakna su withdraw tawre haiba phone lakthokuna makhoi gi mathakta action lakhatana bu khonari hena ngaklibadi Manipur gi integrity thugaina bu khona badana tana India ki national security asoba threat piriba Kuki Militant singi leader singi manungda Haojik Manipur lenga ki minister oiribi minister paribi amagi mapu roibabu yauribani adubu masipuna ma India lenga na khangnabasu khangsin usinadana leiri hairi seolasina aroibada hairibadi mara asida yelhomi aikhoina hena mi pairibadi asiguma Kuki Militant sing asida India ki central security force na mateng panglambagi video clip kaya social media da viral oiraklibaduni oirakliba khiram sing asida asina India lengana Kuki Militant sing sesinaduna proxy war ama lamdam asida sathari haibasi mayek senglabu wafam ama oirakliba phibam asidadi Manipur da sangsilakliba central security force na aikhoibu ngaklo pigadabani haibigi thajabadu hanagi matawgumna amuka hena lehendre haibani maram aduna miyamna aikhoina su central security force singi mathakta land cooperation movement hena kansinma matawtari maram aduna central force na makalamatagi potchai leibada pidabegi firep hena kansinanaba amat oina firep laurasi haidinasu pausda makhatari atopa pawmana PM Narendra Modi na sayol amagi manungda aikhoigi yumda lehengani haibigi thajaba piraktrabadi Delhi da satuna sibigi khongjang changsingani
Manipur thokliba sahi amaga tha taruk helaklaba kanglup anigi lan asina maram oiduna Haojik relief camp sangjafam lawduna leiriba turbungi miyambu Prime Minister Narendra Modi na sayol amagi manungda aikogi yumda lehengani haibagi thajaba piraktrabadi Delhi da satuna sibagi khongjang sangsilagani haina turbung panchayat victims ki co convener moirang them Roger maitaina phongtokre ngasi Manipur Press Cup ki thangjing wala pangthokiba pawgi mifam amada maakna hai aikoi Prime Minister Modi bu thajaba India ki citizen ngaktani atubu aikoi gi Prime Minister na aikoi bu kari haina khanbiri aikoi na aikoi gi yumda hanjinma pami aikoi saba sadaba thidana ningtamna yumda leijarage Haujik aikoi state amadi union government da thajaba leitre asugwana leigadobu gi saruk aikoi sikhibana saruk sam hena phare aikoi India ni Indian ama oina state manungda yumda leiba ngamdaba haibisi karino India na world ki super power ni haiduna aikoina haraujariba asiga tawriba thaba asina super power ki thawongla haina sangki mana makhata na hai hauji aikoi mayam relief camp da leiriba se asuki matik awabu khudung sadaba kya mayuk na dun leiri ayuk numidang gi sara nungkhakna natana karigumba mamon nok na hingba haibadu nongmato oidri government relief camp sing da leiriba miyoi sing da lupa lising amamam mari thokna pibikre Sahi ama makhaya sida lising mari asina kaidawruni internally displaced person IDP gi family khudimak tu lupa lakh ani pigani haina lakthokibadu family kya da pikhiba lekre aikhoi ayamba phangdri angang singi lairik tamba amadi ana ayek yorokpa matamda government asina kari mateng pangbiri lairiba punsi mahing asida aikhoi gi tungi asa kari no hainangki Mangna makhata na hai aikoina thajaba thamliba si Prime Minister Modi khakta oy ngairi Prime Minister Modi na sayola magi manungda aikoi yumda lehengani haibagi thajaba du piraktrabadi ahanwa khongjang oina Delhi da sayola ma rally hunger strike tawani madura tabidraba tarabadi aikoi gi iraipak India gi kunungda seasonabagi thorang sem saba loire loinana Manipur miyam relief camp asida sana thaknaba mateng lakpiragano Delhi da seasonable satpegi flight ticket atu oina pangbiro relief camp da leiriba miyamna su ahan boina miyam gi damak ta sijagi haina satkadariba khongjang asibu puning thakotpiyo loinana pizaribu mobile number 9366926620 natragana 8132046352 asida angama mateng pangbiyo haina su appeal tawki Atopa mana KNA yorama miwema accident laikidre ngarang numidang pung nipalom taba matam ni Sampur police station gi manungsana lighthouse mana ki tidem lambi paringda car amaga auto amaga thingzana bi thaudokta hana ko kila hulup ko national army KNA yorama miwema lekana bangamdana laikidre haidi laikidra ba miwedu gi maming dempau kawi Sampur gi toibong dagini ma car ama thoraga sapa matamda accident tu thokibani haidi Asi baksang imung manungna loksin kibaga loinana ngasi lairol sankri hari atopa pawmana Manipur lol bu classical language salakta bada MP laisema sana zawbuna nuaita bu fungtorakli ngarang pangthokeba union cabinet mi phamda lon manga bu classical language thak pukhat pada ayaba pi kibaga loinana Manipuri language yorokhidaba sibu Rajya Sabha gi MP oiriba Manipur gi ningthau sana zawba laisemana nuaita ba madi pen ba fungtokre MP laisema sana zawbuna maki social media da official Facebook page thagalakiba post amada union cabinet na Assamese Bengali Marathi Pali amadi Prakrit pu classical language oina sakhang khiba tu Manipur lol yorok da bhaibasi ehak ta sengna thamoisui ehak na hokhiba sahi mari manga sida Manipur lol bu classical status pukhana ba kyar hana hona duna lakhi aduba aikoi gi maikei digi political pressure amadi lobby wat pana kudong sabasi manghawni makata na ima lol oiriba Manipur lol bu classical language oina sakhang na ba hona gani haina sphongdorki panba yabadi ngarang India ki Prime Minister Narendra Modi na mayai tangbal lawduna pangtuki be union cabinet mifamda language manga bu classical language ki thak pukhatpada ayaba pikhrabani madura Manipur gi lol language yarokidabani union cabinet mifamadu ka mari leina union minister Ashwini Vaisanbana phungdorakpagi matungina culture gi oiba top masak leijaba leiba asigi language asi pakthok sakthok halle haiduna Marathi Pali Prakrit Assamese amadi Bengali bu lol bu lemsaningai oiraba classical language category da sali haina phongdokhibani atopa pawmana urkhul gi hungpung amadi hunfun gi khunja sung puning phathabiyu Federation of Haumi
इरमदम येलोमी येक सलाइसा तंकुल फ्रुक की हुनफुंग खुल हुनफुननी की मरक्त लमगी सयनब खरगीदमक हौकिब अक्टोबर अमदगी थोकिब हिंसा यावब थौदोक खुदिमक फेडरेशन ऑफ हाउमी की मैकेदी थमोय सोकना नुवाइतब फोंदोकसरी हाइना फेडरेशन ऑफ हाउमी की प्रेसिडेंट सपम जजदुमनी प्रेस थोकपा सिरोल अमना हाइरि सिरोल असिन हाइ थौदोदु मपा मसा मसल मनावगी मरक्त ओइनबगी अमुक हेना थमोय सोहले येकनबद सिजनगदब खुदिमक आइखोयगी इरक सिजनबसी मखा ताना थोक्तना खुल अनिगी खुनबु सिंगना होनबियु हाइना प्रेसिडेंट ऑफ हाउमी की मैकेदी फोंदोरखली सेवलसिन हाई मपान की हजलप मियोइसिंग इरमदमसिगी येलो फ्रूप सिंगी लम क्या लेप्तना लौसिलपदा यम्बु सिंगी लेफम नोम नोमगी मक्सिलखली ngasi कोकी फॉरेनर सिंगना मखोगी लमनी हाइना सिंगी मफम खुदिमक कुकी लैंड जालेंगमनी हाइना मलेमगी मियामना खनबदनतना इंडिया लेंगाक मखोगी तोंगान स्टेट अमा डिमांड तौरी आइखोइना आइखोगी येकनब मसक खंगना थेंगनब संगली मसिगिदम आइखोगी थौना दु उत्प मथौ तारकली हरि लाइबक थिब थौदो अदुर लेखिद्रब अमदि असोपसिंग अदुगिदमक फेडरेशन ऑफ हाउमीना थमोय सोकना नुंगाइतब अमदि अवाब फोंदोकसरि हेब वाफम सथमनकली अतोप पाओमना हार्ट नाबगी लयेंग ngमदना लैरिबा बंकिम चंद्र की इमुंगदा LMG न लुपा लिसिंग कुन तेंगबांखरे लाइट माइंडेड ग्रुप LMG मणिपुर अवा अना तारब इमुंग क्या द लेप्तना मतिंग पांगलकपगी सरुक अमा ओइना थोंजु एसी की मनुंग चनबा निंगोम थोंग कितना पानुंगदा लैबा सनासम लोकेश्वर मसानुपा बंकिम चंद्र सै कुनगुहुमदे आंगांग ओइदिंगैदि की हार्ट की अनाबा मग सगोनदुना हिंगलखिबसदा लयेंबगी मतिंग ओइनबगीदमक्ता ngasi lupa lising kunteng bangkhre haina LMG publicity secretary Rakesh Noremna press thadorakpa sirol aman haidi siolasin hai heart ki anawa sagona tuna lariba Bankim Chandra apokpi yamna ka hena awaba imung ama oibana masanupa gi heart ki anaba si layengba ngamdana hingnabagi afang thabak su nomlaga laki mama mapana layengna se laitabana upai laitana kapna punsi lelaki adubo ngasima ki heart asi ka hen aruba phium da soksilakpa haibatu oiki layengningai se laitabagi awaba mamayunaba paw si LMG na phangmodagi tengbang senpham se khusina khibana hari ngasigi tengbang gi khongjang aduda group asigi president L Kunje Kishore Sharmana lusingki ngasigi khongset aduda LMG gi secretary Ojit Khabam treasurer Kunje Kishore Maksatabam assistant secretary Surendra Ningomam executive member Zoli Kumar Thongam amadi Subita Maibam Dr Inauba Nongmaithem Boinau Maibam Joy Kumar Thoksom L Iwa Pisakna singba maru eba member kyana sarukyaki atoba pawmana एन मुनिस मैतैबु त्रिपुरागी ताखेल लैमना थगतप फोंदोखरे त्रिपुरादा पोलोय मारांग कायना लैतबना सहीगी रास जगोय पांथोकपदा अवाब मयुनरिबदु खरा मखै कोकनबा मणिपुरी साहित्य परिषद मेघालयगी प्रेसिडेंट एन मुनिस मैतैना लनाय थौरांगदगी पोलोय सेट खरा त्रिपुरागी ताखेल लैमा तेंगबांग लुप्ता मतेंग पांगलखिबबु ताखेल लैमगी मैकेदगी मुनिस मैतैना ngमखै लैतना थगतप फोंदोरखरे ताखेल लैमगी तेंगबांग लुपकी सेक्रेटरी खोइसनाम बेरोलाना प्रेस थदोरक सिरोल असिन हाय मुनिस मैतै हौजी नॉर्थ ईस्ट जनरल कल्चरल सेंटर दिमापुर की डायरेक्टर सु ओइरि अगरतला की तारो मैतै लैकायद लुपकी प्रेसिडेंट निंगोंबम राधिकार सिंहाना मिफमापु ओइरगा पांथोकिबा जनरल बॉडी मिफमदुदा लुपलोइसिंगना ताखेल लमदम मसिदा मणिपुर कला संस्कृति सखोट हननबा होनबगी इहौदा सोयदन अचौबा मतिंग अम ओइरकन हेनसु थगत वहाई क्या फोंदोखि ताखेल लैमगी ngarang phangkhiba जनरल बॉडी मिफमदुदा एल बीना देवी के श्रुति शर्मा अहेबम पुष्पिता सोयबम सुरेखा एम निर्मला सिंहा बुलुप की एडवाइजर ओइन हापकी लोइनना सीजा मलिनाबु वाइस प्रेसिडेंट मुतुम रेखाबु पब्लिसिटी सेक्रेटरी दुगा हिजम सरिकाबु असिस्टेंट सेक्रेटरी हापतुना हानगी कमिटी दु सख्थवानखि मिफमदु त्रिपुरा की नुंगसुब जिला सिपा हिजला जिला मदी खोयाई जिला दगी ताखेल लैमगी म्यूटसिंग सु सरुयाखि नेंगसिंग बयाबदी ताखेल लैम तेंगबांग लुप असि त्रिपुरा द मैतै नुपीसिंगी अमत ngairab लुप अम ओइदिबनि मखासा थरक पोइन तो पपौमना मितै नहा अमसु कुकी खुल फाउदुना सतनब होटनरमबदगी नागासिंगना फारब मतुंग सेकमाय पुलिस त सिनरखरे मितै नहा उम SSC न लौब GD की
PhD exam yaunaba satkhraga lambi sherana satlubudagi kuki kulai paibisingna pharuraba matung ngarang thadorakpada ngairingaida ngarang amuk hairoktagi nupa ama kuki kul phauduna satnaba hotnaramadagi naga phurukki miyoi khrana pharaba matung sakmai police tekta kaidana sinnarakre naga isil inausingna pharaga sakmai police sinnarakraba miyoi dudi Thobal district ki hairok part 2 dagi Loitongbam Rajesh sahi kungamang apokpa Sarojit kawi hari thaudo sugi matang na police taki phangma paw magi matungina ngarang numidang pung taraga minute yang khai ataba duwai da Loitongbam Rajesh hairiba mi si yes the motorcycle ama thauraga Kanglatong birom dagi makhan naga village tamna sangsilaklaga laimakong taba lambi rom da satkinaba lakpada makhan village ki khunja suna mitai oiramgadra haina singnarakpadiki mak khamna wahang pangsataki Wangpong sathabada mak mitai ni haiba khangbadagi phaduna thamlaga Sangmai police ta paw pikhibani paw si hek phangba Sangmai police station ki osina rusingba kangbu ama mapham madura sangsinduna Loitongbam Rajesh Sangmai police station purakhiban haidi asauba khudong thiba thaudo ama thoklamgadabadagi makhan village ki naga isil inaw sung matam sang Sangmai police station paw piraktuna thawai kan birambagi damak Sangmai police ki mekedi ki makhan khulgi khunja singbu thagatpa phongdokhre Makasa tharak poina masum loisilak poina to papam irang hek thokpaga nongmai lut tawkhre haibisi phajaba wara maside lut tawbana te pithoki yauna pithoki bani mega sandra Isterasi de irang hek thokpaga nongmai lut tawhanba si maram sati maside lut tawbana te government supply tawbuni haina MPCC ki president ke mega sandra na phongdokhre ngasi AICC ki secretary Manipur in charge Christopher Tilak CLP ki lusingba oibobi CWC ki member gai khangam Haojik Minister singamadi PCC ki member sing yauna pangthokiba pawgi mifam aduna mahakna makha taraduna hai asigumba thaudo asi malem gi mafam amatada thoklamloi haukiba October ani non violence numera sida urkhul gi hunpung amadi hunfun khulani ki marakta lamgi uhauda thokiba khatna sainarbi thaudo duda MR personal ama yauna miyoi mari lekhidre kaya man asu apan nangbadagi hospital lekanari asiguma thaudo asi MPCC na lumna lawi thaudo asi lenga ki nakong hana yaukhrabani makoi khanghodabnati accident ati irang asi thokadore habisi ukhulgi district administration na paw pirabani CA lairabani aiba CP khrabani masi state ki home department amadi lenga asina thausadabagidigi irang asi thokpani kanana Mano intelligence fail oibegira home department asi pura fail oibegira asuk yamlaba sophisticated arms sing loot tawkiba haibisisu phajaba wara masidi pithoke haina pithokrabra haina su hangkhiana paus makhatari ado hauskuina di myam paus matang solution jarage myam puna no update ngamina sana channel sigi mekeri myang famda makhata na thamjari